GWALTABI da Indian Army ki personnel sena Chathakhiba Thouong adu Manipur Mei Houna Chaknaba Sinba Thouong ni HAINA HEIROK APUNBA MEIRA PAIBI na PHONGDORAKLI Thawdok adu yaningdaba phongdoktuna HEIROK APUNBA MEIRA PAIBI amadi HEIROK APUNBA club na sinduna ngasi HEIROK Pacho umang laikol Chathakhiba wakat khongjang amada HEIROK APUNBA MEIRA PAIBI advisor kundong bang gunamani leimana hai Manipur da thokliba irang asida India lengakna kuki singi michang da leplaga lakli haibase GWALTABI da thokiba thawdok aduna mayek larba khudam ama oire Mahar Regiment ki personnel kharana Manipur thukaibu pamba singa lawtunaraga lanai khudong chaba kharagi dama MST ki bus da thariba Manipur haiba wahai adu lawthoknaba khangalakhiba adu maram chade Manipur ki piyamda thamoi shokan ki ba thawdok adu da chenaba sing khudakta chairak piba ngamdaba Manipur ki governor security advisor DGP amadi chief secretary pham thadokpam thoi thawdok aduga mari lainana changsilakpa ihau khudingmakta HEIROK APUNBA club amasung HEIROK APUNBA MEIRA PAIBI na mapung fana saugatkani hainasu mahakna makha tana phongdokhe अखोई मणिपुरदगी पाउ लौनबा चखिबा पाउमीसिंग तोंबा गारीदा मणिपुर स्टेट मणिपुर थाबदो थाब यारो हेदना जाद रिजिमेंटना तौगिबदो अखोई यामना नुंगाइते मसिगी चप चाबा खुदमदी अखोई 2023 मे की तांग अहुमदगी कुकीना मैतैदा लान तारकपसे असिदा इंडिया गवर्नमेंट मिसन संगे हाइबसे हनकी तांग कुनगी चटपसिदा अदुम खंगले चप चाना प्रमाण पीरे